Anamaka channel Sigi Makegi Mampano Pataram October and Nicono Kurum Zeri Madinga Ponki Pouches in the Mara headlines sing with the Mara Pouch in Puduna luxury Tabishi. Torbung Todok Tamanak Nak the Ledam Vokulai Kara Fagat Panatan Mifami Pungi Wadi the Lapna lady. Kukijo Council Giwanga Torbung the Todok to Mate Lehening the Buni Haiba Tagle, Kunjasing the Mayum Shungta Tadok the Hain Taunaf and Heidi. Torbung the Landarak Livasi India could yam the sound Yawi Haina, Amoko Yawn look Mangan Heidi. Miam Gimipum Ama the garment go why Sanari by you and Elepna Torbung the Kunjasing Akan never lepna cre. Haujik Maru Paulo Visi. Torbung the Todok Tamanak Nak the Lerambukulai Kara Fagat Panatan and Mifami Pungi Wari the Lab lady. Bisemput District Manung Chanba Torbung Maning Lekai the Rang Madame Kukila Lobus in the bomb young on my capsulakiba. Aduga mari lenana security sa tharakiba operation da IED ama yawn ko kinisidanaba pumping nongmai mari fagal le haidi thodok asiga mari lenana police na FIR ama lokhatun thijinba hokrabasu thodok thokha manak ta kuki kulai paibasing aduna hundok lamba toti pipe na saba pumping nongmai khara phangkhiba natna maral leiba mi sing fagat nabagi thabak amata uba fangdre Security ki thawang asina ngarang gi thodok aduda chena ba chap chaba missing adu fabagi wari di yamna lapna lady police tagi phangba pauna hai kuki kulai paiba singa chatharak pa attack adugi matung ngasi ayuk angan badagi hauduna Central Paramilitary Force ki apun batim amana Torbung Barja area da thiba humbagi thabak chathaki operation aduda National Highway number 2 Chuchampur lambi gi Torbul khun manakta chakhang daba singa phumlamba IED ama thengnaki Bom adu thengnabadagi micham miyamda asok apan thoktanaba mafam adu ningthina question-duna thambaga loina chathok chasin ngahak thingduna bom disposal team kauduna dispose tawki hairi security gi apunba team aduna makha tan sathakhiba tibu humbagi thabakta IED fangliba mafam adudagi meter chamrom chatlaga leiba lambi gi nakalda ngarang numidang chatharakiba landa aduda kapsilakiba bom pokhai khiba singi mafam amasu thengnaki hairi Amaram dang si ayuk security ga pun batim amana kuki khulai paiba sing landa tatharaki mafam adwai thiba homba thabak chathaki maduda chinga tainaba labu ki saruk ta kuki sing chathaki ba landa adu dasinaba oiram gani thajaba pumping nomai ahum amasung en jalong pai khulgi area dagi atopa pumping nomai amasu fangki hairi Nakal Marom Kukijo Council gi Wangang Torbung gi Thodok Tumaite Lehening the Bani Haiba Takle, Kunjasing the Mayum Sungta Tadok Haina Tonafan Heidi. Marang Numidang Torbung Kuki Kulai Pipes in a bomb Sung my captain Landara Kibadu Torbung the Maite Kunda, Duna Lehening Lehendana Bahonabani Habasi Kukijo Council Gizel Amadagi Kangamle, Adu Torbung Miam Nadi, Kukina Bomb, Top Ka Captarak Lavasum Mayum the Sungta Tadok Haina Tonafan Heidi. Kuki Kulai Pipes in the bomb amasung no my capsulak na akan mamong chatharakiba landa mayong nakiba Torbung mitay maitay kunjasing mayum thadok tuna amuk hana lanjen na danaba phirep lawbaga loinana mafam adu Central Force ki mahutta State Force oina thambiraga ngaksen bagi thabak lokhat haningbagi apamasing fongdok narak lileba popon namit ki numidang da Kuki Kulai Pipes in landara kiba Torbung ngasi ayuk akhoi pawna pham pawmi ga mifam adugi kunjasing aduga unaki makoina fongdorapagi matung ina 2023 gi May 3 dagi hawrakiba irang asina maram oiraga kunjasing lanjena duna nangna relief camp sing da lairakibani IDP sing mage mayum da hanjillaga lairakpa hawnarakibada gi cherak sidang arang numidang khanghoduna Kuki Kulai paiba sing bom yawa nongmai round kya kapsilaktuna akan ba mawong da landaraki apaba makal gi kulai season naraga chatharakpa landa adu da kunjasing maike digi asok apande amta yahodre Kuki gi landa adu haktheng nana thengna hawkiba kunjasing aduna makhatana fongdorapagi matung inadi yan hana kambong khuldagi khwaidagi naknaba supnatangi meter chamarom tamag lapna leba laikai amani mafam asida leiriba mising asidi ayamba matamdugi lanjena bada adumak leirakhi hairi kukina fana yamna bom amasung nongmai mai na landarakba leiraba su Torbung mamang saba laikai khunjasing di masagi mayum amadi maitai khul asibu kandaba yade haibagi akiwa leitaba wakhalon amada magi mayum sing si thadok tuna leirakhibani adubu khanghoduna akan mamong da bom yauna landa chatharakhibani hairi hanadagi hauna mafam adu da Central Security Force ngak sendun leirakhi ngarangi landa adu da Central Force sing leiriba mafam dugi hek sumang maton da bom ama pokhai khi Kuki Kulai paiba sing bom 3 nipan kablakhi hairi
KUKI khulai paibasingna kapsilakpa bomsing adu torbung sabul mamang lekai kabong thokchom lekai na chingba mafamsingda taki bom taraga pokhairiba mafamsing adu leinungda yam luna hanjinna komjaw amagum leramki masimangna bom adu mapangal kanba makhalgi oigani hairi bom yauna akanba mongla landa khrabasu mafam adugi khunjasing kharadi mahousagum naknaba labuk singda mana masing thaduna leina hauri phana lan tawrabasu hingdabadi yade hinganaba honadabadi yade nomagi tawkhum thokpa thabak inkhangdi tawdaba yade haina makoina fongdorakli 2023 gi May 3 dagi lanjina dun leirakrabasu isada aduma khanghodana landaraki haibagi akiba amadi mipaiba phawragadi lei adumakpu akiba leina isagi yum isagi lam kandaba yade haina leirakhibani maram adun leiraklibal leiriba lengak asina ikhoibu ngak sinbiu hinghanbiu amasung hingnanabagi lambi pibiu haina mafam adugi khunjasingna fongdorakli maraksida Bishampur district tagi torbung dangarang numidang KUKI khulai paibasingna bom yauna nomai round kya kapsilakiba landa adu KJC KUKI Jo Council na achumba thongni haina sawatpaga loinana government na khunda leita hanbagi paikhalliba thoksilgi akanba warning pirakhre maitai IDP singbu torbung bazar torbung buffer zone da khunda hannaba honarakpa asi amuk hana irang thonganaba amasung responsible yaudaba thongni mafam asida government na honarakliba thong asi ungkhatnaba asi amuk hena hogunnaba ifongphongna baton tawni haina KZC na government warning tawri amukasu torbung da landarakli basi India gi khut yamna chawna yawi haina amuko yawna lup mangan hairi lamdam asida santi hanjinaba hotnaringai tanja asida ngarang KUKI khulai paibasina torbung amadi fegak chaw ikhaida nomai amadi bom kapsilaktuna micham miyamda landarakibasi India government gi khut yamna chawna yawi haina lup mangana fongdorakli ngasi kwakaithil leba amuko gi office ta pangthukiba amuko amoba kohar MSF amadi PLMPAM gi oiba apuna pawgi mifam amada amuko gi president sorok khaibam sanjoin hai tangdu leita aba purukna ba honaringai cherak asida India government da kangkhong China neba honari basi lup mangana awang ba thakta kandem dawi mahang hai khulum ngak pasingna chingkhong chingya da leba thingjellaga nakal amaromda athingba amata piduna micham miyam tama nomai amadi bom kapsilakpagi thawong asi khudaktagi lepkadabni chahi ahum sujal laglaba irang asina maram oiraga relief camp singda changjafam lodun leiriba IDP sing athuba matamda mayumda hanjinaba India government honagadabani mahakna makhatan hai irang asigi warosin puraknaba prime minister amadi union home minister memorandum pisanduna kyara khana taksin khredu bungasi fawa India government chatharakliba thawong mong mataw asi peningai oide makhoida thajaba amata thamningai leitre lamdam asigi furup masilgi marakta kangkhong chahenduna Manipur muthatnaba India government honariba asi kudakta lepkadabani Manipur miyam thengnariba awaba chaitheng asigi warosin purakpa ngamenaba miyamgi loinana amuko amadi lup asiga chatminnariba singna honaragani haina Cherol asin makhatana banki roibada miyam gi mifam amada government ka waris chanariba UN elep na torbung khunja sing ngakhananaba lep nakre ngarang numidang pung nipan makhairom tabada Bishampur district ki kumbi assembly constituency ki manung chana leba torbung sabal da khulai matik chana paiba KUKI sing bom yauna akanba mongda landarakhiba aduga mari leina na torbung Manglem community hall da CSO singam miyam ga apunba mefam pangthukna warep lokre mifam adu ipom anoba semelon Paulem MPPCM MPFW MO yekna chingba mihut singna saruk yakhi mifam adu da phegak chaw ikhai mamang lekai digi kaithelakpam kege sanana hai kumja 2023 gi May 3 digi hawrakhiba lan asi hauruba natte khulai matik chana paiba KUKI singna haurakpani lan asi ngakthok chanaba maitai volunteer singna paiba khulai singsu security force na loina lokhat kare KUKI na paiba khulai de amata lokhatri khulai lokhattabana ngarang gi attack asi chatharakpani December 15 da lanjin ruba IDP sing mayumda hanjile khangbadagi lan amuk haurakpani maramdi maitai gi lamsing KUKI na namduna loksinba pami KUKI gi di lam leite maitai khaktana lo chalaiba asina maitai sing awaba nanghanbani maram asina state asi central force na ngak senba pamdre lenga ka pistok tawriba UN11 na ngak selaga ikho yumda hanjinba pami hana su kege sana makha tana fongdokhi
ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ IDP ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕ ꯄꯥꯝꯗꯦ ꯃꯐꯝꯗꯨꯗ UNLF MPAꯗꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯑꯃ ꯍꯥꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯍꯟꯗ꯭ꯔꯕꯗꯤ ꯁꯤꯕ ꯆꯪꯕ ꯀꯤꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤ꯫ ꯇꯨꯡꯗ ꯂꯩꯉꯥꯛꯀ ꯄꯤꯁꯇꯣꯛ ꯇꯧꯔꯤꯕ UNLF MPAꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯌꯥꯎꯅ ꯌꯥꯋꯜ ꯏꯇꯤꯛ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯤꯡꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗꯁꯨ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯊꯣꯡ ꯂꯣꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ꯫